ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯁꯣꯔꯒꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯋꯥꯍꯩ ꯈꯔꯗꯪ ꯑꯩꯅ ꯃꯥꯡꯅ ꯂꯦꯡꯕ ꯑꯐꯕ ꯄꯥꯎ ꯄꯅꯨꯞ 8ꯇꯒꯤ ꯑꯩ ꯈꯔ ꯄꯥꯊꯣꯛꯆꯅ ꯇꯥꯍꯟꯖꯒꯦ. ꯃꯇꯝ ꯑꯃꯗ ꯃꯈꯣꯏꯅ ꯆꯠꯅꯔꯝꯕ ꯐꯔꯤꯁꯤꯁꯤꯡꯒꯤ ꯆꯠꯅꯔꯝꯕ ꯄꯊꯥꯞ ꯑꯗꯒꯤ ꯃꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯌꯥꯗꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯖꯤꯁꯨꯅ ꯈꯨꯝꯕ ꯃꯈꯣꯏꯒꯤ ꯑꯔꯥꯟꯕ ꯃꯈꯣꯏꯒꯤ ꯈꯨꯠꯅ ꯃꯈꯣꯏꯒꯤ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯁꯦꯝꯕ ꯆꯠꯅ ꯄꯊꯥꯞꯇꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯑꯣꯏꯗꯗꯨꯅ ꯃꯈꯣꯏꯒꯤ ꯆꯠꯅ ꯄꯊꯥꯞꯇꯨꯅ ꯂꯤꯄꯨꯟ ꯑꯣꯏꯅ ꯄꯨꯟꯗꯨꯅ ꯊꯝꯕꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯊꯨꯗꯦꯛꯄꯤꯕ ꯑꯃꯗꯤ ꯁꯦꯡꯗꯣꯛꯄ ꯑꯗꯨ ꯑꯩꯈꯣꯏꯅ ꯇꯥꯃꯤꯟꯅꯁꯤ. ꯃꯍꯥꯛꯀꯤ ꯄꯟꯗꯨꯞ 8 ꯄꯗ ꯑꯃꯗꯒꯤ ꯑꯩ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯆꯠꯅꯔꯛꯂꯤꯕ ꯍꯧꯅꯕꯤ ꯀꯥꯏꯕꯒꯤ ꯖꯤꯁꯨꯅ ꯈꯨꯝꯕ. ꯑꯃꯁꯨꯡ ꯖꯦꯔꯨꯁꯥꯂꯦꯝꯗꯒꯤ ꯂꯥꯛꯄ ꯐꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡ ꯈꯔꯅ ꯏꯕꯨꯡꯉꯣꯒꯤ ꯃꯐꯝꯗ ꯇꯤꯟꯅꯔꯦ ꯑꯃꯁꯨꯡ ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯣꯛꯁꯤꯡ ꯈꯔꯅ ꯁꯦꯡꯗꯅ ꯍꯥꯏꯕꯗꯤ ꯈꯨꯠ ꯍꯥꯝꯗꯅ ꯇꯜ ꯆꯥꯈꯤꯕ ꯃꯈꯣꯏꯅ ꯎꯔꯝꯂꯦ. ꯃꯔꯝꯗꯤ ꯐꯔꯤꯁꯤꯁꯤꯡ ꯑꯃꯁꯨꯡ ꯌꯍꯨꯗꯤ ꯄꯨꯝꯅꯃꯛꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯆꯠꯅꯔꯛꯂꯤꯕ ꯑꯗꯨ ꯉꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠ ꯆꯦꯛꯁꯤꯟꯅ ꯍꯥꯝꯗ꯭ꯔꯕꯗꯤ ꯆꯥꯗꯦ, ꯑꯗꯨꯒ ꯀꯩꯊꯦꯜꯗꯒꯤ ꯂꯥꯛꯂꯒ ꯃꯈꯣꯏꯅ ꯏꯔꯨꯖꯗ꯭ꯔꯕꯗꯤ ꯆꯥꯗꯦ, ꯑꯃꯁꯨꯡ ꯃꯈꯣꯏꯅ ꯉꯥꯛꯂꯤꯕ ꯑꯇꯩ ꯑꯌꯥꯝꯕ ꯆꯠꯅꯔꯛꯂꯤꯕ ꯂꯩꯔꯤ, ꯃꯗꯨꯗꯤ ꯇꯦꯡꯒꯣꯠ, ꯆꯐꯨ ꯑꯃꯁꯨꯡ ꯄꯤꯊ꯭ꯔꯥꯏꯒꯤ ꯀꯣꯜꯂꯤꯛ ꯆꯥꯝꯕ. ꯑꯃꯁꯨꯡ ꯐꯔꯤꯁꯤꯁꯤꯡꯒ ꯁꯥꯁꯇ꯭ꯔꯒꯤ ꯑꯣꯖꯥꯁꯤꯡꯒꯅ ꯏꯕꯨꯡꯉꯣꯗ ꯍꯪꯒꯠꯆꯩ. ꯏꯕꯨꯡꯉꯣꯒꯤ ꯁꯦꯕꯣꯛꯁꯤꯡꯅ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯆꯠꯅꯔꯛꯂꯤꯕ ꯃꯇꯨꯡ ꯏꯟꯅ ꯆꯠꯇꯗꯨꯅ ꯁꯦꯡꯗꯕ ꯈꯨꯠꯅ ꯇꯜ ꯆꯥꯕ ꯀꯔꯤꯒꯤꯅꯣ? ꯃꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯑꯐ ꯁꯥꯖꯅꯤꯡꯕ ꯅꯈꯣꯏꯒꯤ ꯃꯔꯝꯗ ꯌꯦꯁꯥꯌꯥꯅ ꯅꯤꯡꯊꯤꯖꯅ ꯏꯁꯣꯔꯒꯤ ꯋꯥ ꯇꯥꯛꯊꯣꯛꯂꯦ. ꯑꯁꯨꯝꯅ ꯏꯗꯨꯅ ꯂꯩ. ꯃꯔꯛꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯇꯝ ꯑꯗꯨꯒꯤ ꯐꯔꯤꯁꯤꯁꯤꯡ ꯑꯃꯗꯤ ꯙꯔꯃ ꯆꯦꯟꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯏꯁꯣꯔꯗꯤ ꯅꯤꯡꯉꯒ ꯂꯥꯟꯅ ꯁꯟꯗꯣꯛꯄ, ꯂꯥꯟꯅ ꯃꯈꯣꯏꯒꯤ ꯆꯠꯅꯕꯤ, ꯃꯈꯣꯏꯅ ꯁꯦꯝꯈꯤꯕ ꯂꯣ ꯍꯥꯏꯕ ꯇꯥꯔꯦ ꯆꯠꯅꯕꯤꯗꯣ ꯑꯗꯨꯗꯨꯅ ꯂꯤꯄꯨꯟ ꯑꯣꯏꯔꯒ ꯅꯝꯊꯗꯨꯅ ꯙꯔꯃꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯛꯄ, ꯙꯔꯃꯕꯨ ꯙꯔꯃ ꯑꯣꯏꯅ ꯈꯜꯂꯛꯇꯕ, ꯃꯈꯣꯏꯒꯤ ꯆꯠꯅꯕꯤꯗꯨꯅ ꯍꯦꯟꯅ ꯀꯟꯅ ꯂꯤꯆꯤꯡꯈꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯖꯤꯁꯨꯅ ꯁꯦꯡꯗꯣꯛꯈꯤꯕꯅꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯆꯤꯟꯕꯥꯟ ꯊꯣꯡꯅ ꯏꯀꯥꯏ ꯈꯨꯝꯅꯩ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗꯤ ꯑꯩꯉꯣꯟꯗꯒꯤ ꯊꯥꯞꯅ ꯂꯩ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯆꯠꯅꯕ ꯌꯥꯊꯪ ꯑꯗꯨ ꯙꯔꯃꯒꯤ ꯄꯥꯎꯇꯥꯛꯀꯨꯝꯅ ꯇꯝꯕꯤꯗꯨꯅ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯈꯨꯔꯨꯝꯃꯤ. ꯃꯐꯝ ꯑꯁꯤꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯈꯣꯏꯗ ꯐꯔꯤꯁꯤꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯣꯐꯦꯠꯁꯤꯡꯗꯨꯗ ꯃꯥꯅ ꯍꯥꯏꯕꯁꯤ, ꯃꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯆꯠꯅꯕ ꯌꯥꯊꯪ ꯑꯗꯨꯕꯨ ꯙꯔꯃꯒꯤ ꯄꯥꯎꯇꯥꯛꯀꯨꯝꯅ ꯇꯝꯕꯤꯗꯨꯅ ꯍꯥꯏꯁꯤ. ꯃꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯆꯠꯅꯕꯤꯗꯨ, ꯃꯈꯣꯏꯅ ꯁꯦꯝꯕ, ꯃꯈꯣꯏ ꯃꯈꯨꯠꯅ ꯁꯦꯝꯖꯕ ꯆꯠꯅꯕꯤꯗꯨ ꯙꯔꯃꯒꯨꯝꯅ ꯃꯈꯣꯏꯅ ꯁꯟꯗꯣꯛꯇꯨꯅ ꯃꯤꯁꯤꯡꯗꯨꯗ ꯂꯥꯟꯅ ꯇꯝꯕꯤ. ꯑꯗꯨꯕꯨ ꯇꯝꯕꯤꯕꯗꯨ ꯏꯁꯣꯔꯅ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯃꯐꯝꯁꯤꯗ ꯏꯁꯣꯔꯅ ꯕꯥꯏꯕꯜ ꯑꯁꯤꯗ ꯐꯣꯡꯗꯣꯛꯄꯤꯕꯅꯤ. ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯈꯨꯔꯨꯝꯃꯤ, ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯁꯤꯡꯒꯤ ꯆꯠꯅꯕ ꯌꯥꯊꯪ ꯑꯗꯨꯕꯨ ꯙꯔꯃꯒꯤ ꯄꯥꯎꯇꯥꯛꯀꯨꯝꯅ ꯇꯝꯕꯤꯗꯨꯅ ꯑꯩꯕꯨ ꯑꯔꯦꯝꯕꯗ ꯈꯨꯔꯨꯝꯃꯤ. ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯤꯁꯤꯡꯒꯤ ꯆꯠꯅꯔꯛꯂꯤꯕ ꯑꯗꯨ ꯆꯦꯠꯅ ꯄꯥꯏ. ꯑꯗꯨꯒ ꯏꯕꯨꯡꯉꯣꯅ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏꯒꯤ ꯆꯠꯅꯔꯛꯂꯤꯕ ꯉꯥꯛꯅꯅꯕ ꯅꯈꯣꯏꯅ ꯏꯁꯣꯔꯒꯤ ꯌꯥꯊꯪ ꯑꯗꯨ ꯀꯌꯥꯗ ꯅꯤꯡꯊꯤꯖꯅ ꯊꯧꯑꯣꯏꯗ꯭ꯔꯤꯕ? ꯃꯔꯝꯗꯤ ꯃꯧꯁꯤꯅ ꯍꯥꯏꯔꯝꯃꯤ, ꯅꯄꯥ ꯅꯃꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯧ, ꯑꯃꯁꯨꯡ ꯃꯄꯥ ꯃꯃꯥꯕꯨ ꯊꯤꯅ ꯉꯥꯡꯕ ꯃꯍꯥꯛ ꯑꯗꯨ ꯁꯤꯖꯁꯅꯨ. ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯍꯥꯏ, ꯃꯤ ꯑꯃꯅ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯗ ꯑꯩꯉꯣꯟꯗꯒꯤ ꯅꯍꯥꯛꯅ ꯀꯥꯟꯅꯕ ꯐꯪꯕ ꯌꯥꯕ ꯑꯗꯨ ꯀꯣꯔꯕꯥꯟꯅꯤ, ꯍꯥꯏꯕꯗꯤ ꯏꯁꯣꯔꯒꯤ ꯀꯠꯈ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯅꯈꯣꯏꯅ ꯃꯄꯥ ꯅꯠꯇ꯭ꯔꯒ ꯃꯃꯥꯒꯤꯗꯃꯛ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯇꯧꯅꯅꯕ ꯑꯃꯨꯛ ꯌꯥꯕꯤꯗ꯭ꯔꯦ. ꯑꯗꯨꯅ ꯅꯈꯣꯏꯅ ꯃꯊꯪ ꯄꯤꯅꯔꯛꯄ ꯅꯈꯣꯏꯒꯤ ꯆꯠꯅꯔꯛꯂꯤꯕ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥ ꯍꯤꯛꯇꯣꯛꯂꯦ, ꯑꯃꯁꯨꯡ ꯑꯁꯤꯒ ꯃꯥꯟꯅꯕ ꯑꯁꯤꯒꯨꯝꯕ ꯑꯌꯥꯝꯕ ꯅꯈꯣꯏꯅ ꯇꯧꯏ. ꯃꯇꯨꯡ ꯑꯗꯨꯗ ꯏꯕꯨꯡꯉꯣꯅ ꯃꯤꯌꯥꯝꯕꯨ ꯅꯥꯛꯇ ꯀꯧꯁꯤꯜꯂꯒ ꯃꯈꯣꯏꯗ ꯍꯥꯏꯔꯛꯏ, ꯅꯈꯣꯏ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯋꯥ ꯇꯥꯁꯨ ꯇꯥꯎ, ꯈꯪꯁꯨ ꯈꯪꯉꯨ. ꯃꯄꯥꯟꯗꯒꯤꯅ ꯃꯤ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯕ ꯉꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ, ꯑꯃꯁꯨꯡ ꯃꯤ ꯑꯗꯨꯕꯨ ꯃꯥꯡꯍꯟꯕ ꯑꯗꯨꯗꯤ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯡ ꯑꯗꯨꯅꯅꯤ. ꯃꯤ ꯑꯃꯕꯨ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯒꯤ ꯐꯠꯇꯕ ꯃꯌꯥꯝ, ꯑꯩꯅ ꯋꯥꯈꯜꯗꯒꯤ ꯈꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯤ ꯑꯃꯕꯨ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕꯁꯤ ꯕꯥꯏꯕꯜ ꯑꯁꯤꯗ ꯁꯦꯡꯅ ꯐꯣꯡꯗꯣꯛꯄꯤꯕ ꯑꯗꯨꯅꯤ. ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯐꯠꯇꯕ ꯋꯥꯈꯜ, ꯃꯔꯨꯝꯕꯤ ꯊꯝꯕ, ꯀꯜꯂꯛꯄ, ꯃꯤꯍꯨꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯁꯪꯁꯥꯔꯁꯤꯒꯤ ꯑꯩꯅ ꯍꯦꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯆꯠꯅꯔꯤꯕ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏꯅ ꯊꯥꯗꯣꯛꯄ ꯉꯝꯂꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ, ꯑꯩꯒꯤ ꯍꯛꯆꯥꯡ, ꯑꯩꯒꯤ ꯊꯋꯥꯏꯁꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯅ ꯂꯦꯡꯕ ꯑꯐꯕ ꯄꯥꯎ ꯄꯟꯗꯨꯞ 8ꯀꯤ
asida akoina pada amadagina pada kunithoigi kulumdoi manung asida sengna Isorna Jesu Christana sengna phongdokpiba aduni aduna akoina su wakal tawba phai haibse ai haijaningi mapandagi na mi adu da changduna mahakpo manganba ngamba karisu leite tayma sumi adu manganba adu di mangondagi thoglak liba sing adu nani manakong panba mi adu na taja sanu amasung miyam dagi ibungona imungda lengsinbada ibungogi sebok singna pandam adu ibungogi mapamda hangat jaragi maduda ibungona makoida hai nakoisu asup khangdabra mapandagina mi da changkhiba punamak aduna mahakpo manganba ngamde maramdi madu mahaki thamoida changde tangmasung mapukta changduna amangba oina chathoki haiba nakoina khangdra ibungona haiba asina chinjak punamak senghalli aduga ibungona hai mi adudagi thokiba aduna mi aduba mangalli Jesu Christana haibi basi akoina charaba chinjak ching asina akoigi haksang amadi akoigi pungning asi manganba ngamde mangande akoina charaba chinjak ching akoina thagliba ising ching asising asidi asengba ngaktani adubu miyoibagi punungdagi thoglakliba thokibasing adudi amangba phattaba ngaktani habisi isona akoida phongdokpibani akoina asengna chumna afaba ngakta khanba ngamagadi akogi punsida hena mayek thokpa makalamba punsiba oiba ngambani habisi Jesu Christana sengna takpibani aduna mayam akogi pungning wakal phattaba leramlagasu hana phattaba kalakpa miyoba kaya mi bunga ngangnanaba chibon ngangnaba kaya leramlagasu khudak adi asidagi akoina puningdagi tanthoktuna akoi puningdagi thadoktuna akoi achumba lambi achumba wakal khanba ngamlagadi hena punsida mangaleba punsi ma oiba ngambani habisi bible sida phongdokpibani aduga makhatana muk pajarke aduga ibunguna hai mi adudagi thokiba aduna mi aduba manghalli haibadi aikogi chimbandagi thokiba aikogi wakaldagi puningdagi thokiba wahi sing aduna mi abamu hena mang takhalli habisi isona takpibani maramdi manungdagi haibadi mi singi pukningdagi phattaba wakal marumbi thamba huranba mihatpa mitu miwa lanaba karamba phattaba minamba hakchangi apaiba midyang phattaba thina ngamba chauthokpa apangba thoki pankhriba mayam asing asi Jesu Christana apangbani hai apangba thoki apangba uthoki habi chengna phongdokpibani phattaba punamak asina manungdagi tholaktana mi adubu mangali aroibadadi akoina phattaba khanba mayam aduna akoidi chawjarabani aina ngangisina aina chummi aina mingon thina ngangisina aina hena singina khanjarubudu last tadi maduduna aigi thawai hakchang puning wangalchi asoki matik amangbagi laikha ta na manghanba ngami haibasi bible sida phongdokpibani aduna isinau sing tabirba punamakna aikogi puning wakal loksing leijaduna isorda chena thajaduna Jesu Christabu chena thajabiduna aikogi puning wakal sengna sumna leiba ngamnanaba aiko isorda changjaminasi haibasi ai hajaningmani pathokraba bible shastrigi waising asi tajariba kudingmakki mapamda isorna bor bibiba oisinu amen